Shu agreement asi Manipur lengak na withdraw tawkrabasu maikai ahumgi agreement oibana ngasi su hingli haina lawbani chahi asigi February 18 dagi shu makhata na sangdoktri haina CM Biren House thamkrai Imphal Dimapur lambi gi modbong area da newsprint sing mai thaduna manghan khibagi thawdok yamna laibak thibani haina MLA Nisika na phongdokrai Mai thakidaba rail sing return tawpiraknaba house ki kuthangda appeal tawki Kangpopida masak khangdaba singna newsprint amadi press material mai thakibagi thawongbo amzu amadi EGM na yaningdaba phongdokpa oina hayeng pauche phongba amadi electronic media singi pau sandokpa leplagani Makhan village ki lamsarong Indian Army da pinaba Manipur lenga ki cabinet mifam na lawkiwa warep chatnaba yaroi haina wakat khong chatkrai warep handoktrabadi akan bakong sangsingani haidi Amasung Churachandpur Medical College sa mahi tamlamba mahiroi chamaga mari fuhumdoi gi punsi kalu ningthina mahi masing tamba phanghalu haiduna MBBS mahiroi singna wakan mifam chatkrai